Segmai AC ki manung chana laiva Senjam Kuno da ACC ki MLA Heikham Dingo na hunabi matungina Senjam Kuno Community Hall sangakre Tharmadu ka mari lainana MLA na hai kibada chaukhatpa society ma purake hairabadi tangai fadana unity Leitaba Yade unity leiraba matamda chaukhatpa haibadu purakani lambi thongi matang da palladuna MLA na hai kibada kurkul fumlau taba lambi asi National Sports University NSU ka hena Lumba heavy truck lot sing na chatok chashin tawbadagi lambi gi fiba masi hena chokshin bagi machak ama soihali adubo irang na sokhalaba AC ama oiriva segmai AC da chawka thorangi thabak thoram anga mathak ta honari lairen saji kadangban amadi tira urak na chingbadasu kanna semna nabagi thabak chathari fumlau koktruk taba lambi su soidana semna na bohonagani loinana atai mafam singda su semna na bayeng sile haiki Senjam Kuno ki self help group hai tare VLF ki soina committee ma semam baja duki mati haninga leitana noi noi ki demand ai adu mafung phana tongna na bo hona jage hai noi soina thamjage VLF ma leita gadi adugi makha da any khunji ki development oiro ama oiro hai ba singdu ka sui mai ba singji ku tana ba are ward member ka su tana ba club ka su tana ba ama to ka kok se chungsan har ka da ko development da changsan na bo hona minasi hai dai soina thamjaninge aduna ko makha tar pa da su tum ko na chamin na bo hona minasi hena chakhat pa lekai mo oina no hona minasi hai dai thamjaninge